Manipur ki aviation ki puwari da kaongamdana leihuragadaba THOUDOK ama oina matam kayagi mamangdagi Meeyam da service Piduna Lak-Khiba Air India Ngarang Dagi Imphal da operate Touba Lepkhre Ngarang Imphal gi Birikadri International Airport da service tawramba aroiba flight aduna Imphal THOUDOK lamdaida airport ki staff sing yauna airline asigi staff sing na ikai khumna bu utpaga loina aroiba oina khut haiki Imphal da Air India operation Touba Lepkhre basu Tata na chalaiba aviation servicing Imphal dagi chatkibadi natri airline asigi mamal hongba service amo oiriba Air India Express di makata na Imphal da adumak service tawkhigani hairi Khongthang asi matam kayagi mamangdagi plan tawduna laklaba yamna strategic oiba khongthang amani amadi handak thokiba air accident aduga mari laina de hairi panba yabadi hauzik biam da service piraga leiriba leihouba Air India Express asi kumja lisingani marida Air India Express amasung AIX Connect ani Mars tawraba matungda launch tawkhibani Air India Express asi Tata Sons amasung Singapore Airline Anigini adomainmak Tata Sons na company asigi share saruk mari thokpagi ahum pairibani Air India Express ki company direction gi matung ina hauzik airline asina domestic amasung regional footprint pakthok chakthok hanaba hotnari maru oina tier 2 amasung tier 3 city singda airline asina service pinaba hotnari aduga Air India na metro amasung international route singda service piribani haina paus na makhatari